Yum may Yaokhre, Angang ama may Chakpada Yaokhre. Ngasi ayuk pung nipan makhairom taba matamda Lilong Kendra gi manung chanba, oinam songbum awang lekay dilayba ugi yum ama, Khangkhidre may natum na Yaokhre. Yum may Yaokhre ba imong aduda layba tha ahum gi nupa masa amasu, mamay gi sarukta may Chakpada gi hospital da laykan nakhre. Adubu angang adugi phibam kari laybagi haibadudi press na khangba ngamdre. May Yaokhre ba yum adu asem Yesterday apokpa Manggol Zaw kawi. Angang aduna asem yaisemba apokpa Kiran Kumar kawi. May adu chak thongbagi gas tagi haurakpa oiramgadra haina thajanare. May chakpagi pau phangbaga Thobal Fire Service amasung Imphal West Fire Service ki kangbu laktuna muthatnaba honakhi haire. Lilong Kendra gi MLA Y Antas Khan su May Yaokhre ba imung adugi phibam yengsinkhe. Loinana imung adugi khudaki oiba pangba yaba matengsu pangani haina thajaba piramkhi haire. China na Bhutan da village semgalakle. China na Bhutan gi area da kilometer ani gi chang da sangsilaglaga doklam ga nagnaba mafam amada village ama semgalakle haina official source ama na phongdokli. Ing 2017 gi matamda doklang da China amadi Indian land mising gi marakta yamna kanna muknabagi thawong sing ama laikhi. Chinese ki village oidiba pangda Bhutan gi territory da kilometer ani gi changda sangsilaglaga sembalakli. China na yumthangnaba laibak singi lamsing khopsilaknaba honarakpada India ga sumuknabagi thawong sing asi hengalakli. China na India amadi Bhutan gi territory gi marakta samnariba mari adu kakhatnaba village adu sengbalakpa oigani haire. Taiwan gi F-16 ama Thifam Khangkhidre. Taiwan gi F-16 ama numidangi matamda training mission chatharingaida Thifam Khangkhidre haina military gi source amana phongdokle. Taiwan gi defense ministry na haikibada single seater oiba Taiwan gi F-16 fighter jet adu radar skin dagi paikhatkiba matung minute kanaraba matungda radar skin dagi ukhidre. Laibak pokpa numit ki numidang da fighter jet adu paikhatkibani. Pilot adu gi maraibak adu chapsana khangba ngamdre. Hauzik Pacific Samudra khongban gi nongpok thangba city Hualien da laiba airbase ki akoiba area adu da Paksana thiba humbagi thawong sing chathari. Haukiba thada Taiwan na training mission amada F-5E fighter jet ama kaiduna pilot sikhibagi thodok matung tarakpada. F-16 fighter jet adu Thifam Khangkhidre China gi land gi plane singna yamna toina paisilakpagi thawong amabu pakhumpi na ba Taiwan Air Force na ahenba pressure mayok naringai cherakta incident adu thokibani. China na de Taiwan bu makhoi gi territory gi manung chana laiba lamdamni haina claim tawri. Karigumba darkar laiba thoklagade Taiwan bu namduna sakti sizinaraga khudum changani phongdokli. Taiwan na F-16 fighter jet sing adu US dagi lairaga sizinari bani. US na su Taiwan da lal gi khusu khulai kaya mateng pangbaga loinana maruoiba khongbu oina chatminari ba laibak oide. Ing lising amaga chamapan maudragi oiba F-16 fighter jet adu khwaidagi nauba mawongda upgrade tawduna phibam phagalhalabani haide. Delhi da marks uptaba singdagi lupa lising anigi COVID ki fine lowragani. Delhi ki Chief Minister Arvind Kejriwal na lauthokibada hauzik face marks uptaba miyoi sing faba matamda lawriba fine lupa chamnga dagi lupa lising ani da hengalagani. Maduna COVID-19 ki case masing hengalakpa chayol ahum suraba matamda laishat adu laksinbada mateng oiragani haire. Chief Minister na political party amasung social organization khudingmakta appeal tawduna Delhi gi Miyam tinba maphamda marksing yenthokpiyu haiduna phongdokre. Government na fine hengalakpa asi miyoi kayana numit kayani supna wakat laklaba matungdani. Ingbagi chang khara henjilakpaga loinana city adugi mafam kayada virus sandokpagi chang hengalakhi. Maduda laisil thajilakpana hena mateng pangli. Kejriwal na hanjin miyamda makhut lonaraduna face marksing upiyu amadi laichat adudagi ngakthoknaba kanglon sing ngakna chatpiyu haijaduna lakli. Adumakpu kumaigi matam mathang lakpana miyam tinba hengalakpa amasung kanglon ngaktabana numit khudingi oina anoba case masingsu hengalaktuna sibagi changsu November hawbadagi hengalakli. Hawkiba chayol kharada Delhi da novel coronavirus ki anoba case masing ase nongmoda 9,000 gi mathakta lakhi. Center na paramedical personnel sing thajilaktuna hospital gi bed masingsu hengatkhi. Kejriwal na phongdokibada mahakna hauzik phawbada ICU bed 1,100 leiri. Madugi manungda Delhi government hospital singda bed 762 amasung center na chalaiba facility singda 7 ka 50 leiri.
कोविड पेशेंट सिंगी ओइना ICU बेड नतबा कया लनाई हॉस्पिटल सिंगदा हेंगल हलगनी हाइना फोंगदोखी डिपार्टमेंट ना इलेक्ट्रिक लाइन ककपीयु याद्रे मई चिंगबा याउरे था असिगी तरागा निथोय अमदी तरागा हुमदोइदा लैंगाकी ऑर्डर की मतुंग इन्ना टेक्नोपल की DC अमदी SP अनिना लुसिंगबा PWD सेटलमेंट डिपार्टमेंट NHI DCL याउना सिक्योरिटी फोर्स कयाना इंटीग्रेटेड चेक पोस्ट के NH102 ताबा बाईपास रोड की नागयत की युमसिंग इविक्शन तौबबु ते तोंगहांग विलेज की निंगथौ ओनखोसै बाइटेना यानिंगदबा फोंदोरकली वाफम असिंग असे ते तोंगहांग विलेज ता पांगथोखिबा पाउमिसिंगा उनबा अमदा फोंदोखिबनी महांगना मखाताना हाई इविक्शन तौखिबना मरम ओइदगा युम काइख्रबा इमुंग कुनगा तरुकी मियोय कया ते तोंगहांग विलेज की निंगथौगे इंखोलदा चंगजफम लौदुना लैरी अमरोमदा इविक्शन चथख्रबा मतुंग इलेक्ट्रिक पोस्टगे युम कयादा पुसिनबा वायर सिंगबु खुंजा कयाना मरी लेनबा डिपार्टमेंट कयादा लाइन सिंग कक्थपियु हाइना खंगनग्रबसु ngasi phawba kakthak pidabana kai khraba yumda leiriba pot chai lokthok patpada miyoi khara mai chingduna thoganingdaba thokdok sing tholakpa amadi sasan angang machana chingba mai chingba thoklabadi eviction tawkiba department singna daita pugadabani haina onkhosai baitena makha taraduna phongdokhi leibak mangana China da appeal tawkhre Hong Kong gi miyamna masagi mihut khanbagi hak adu China na mangan biganu amasung Chinese sarkar na tawriba mawong ase Hong Kong miyam gi maruoiba kholaw namthanaba honaba mali haina United States, Australia, Canada, New Zealand amasung United Kingdom na appeal tawkhre leibak manga asigi foreign minister singna thadokhiba apunba warol amada Hong Kong gi legislature disqualify tawnaba China na anoba rule puthokpada yamna kanna yaningdaba phongdokhi Barcelona gi asoiba khudingmakki taisinpham aingonda oibada sokthare Lionel Messi na Barcelona club na mayok na ba problem khudingmaki taisinpham mangondo oirakpada mahak sokthaba ma phaude hairi masada asawbana thumalaba Messi na mafam ase former agent Anthony Griezmann La Liga club ta khudong chadaba mayok na bada madugi maral mangonda thangjilakpada yaningdaba wafam ase phongdorokhibani Eric Ulhad ke maikaidage Lionel Messi bu Barcelona club ta ka hena khut thingjinduna club asigi thabak thoram ayambada mahaki aningba apamba makhada sathai asigumba thawong sing asina maram oiraga Griezmann gumba player sing club asida chungsinaba ngamdabani haina maral sirakhi ningsingba yabadi Lionel Messi ase Argentina da South America gi World Cup qualifying da match sanabada international duty da chaluraba matung Barcelona da amuk halakhibani mahakna airport ta thunglabaga paumi singna mangonda maral sirakliba matangda hangba wahangi paukhumda Messi na mahak pung tara manga chupna flight laklaba matung tax authority singna mahakpu machin hangadabagi ngaiduna leiri masina mahakpu hena khoidau thithalle Barcelona gi tungi matangda hangba wahangda mahakna club asida sanabagi contract ki matam chahi ama leiri masigi matungda mahakna makhata na club asida sanakhi gadra natraga sanaroidra haibadu warep laujanabagi hak mangonda lei Barcelona ase Bayern Munich na Champions League ki quarter final da mamang season da sanabada panjal nipan ani da maithiba pirambadagi club asigi manungda chauna penadaba wafam kaya phongdoklakhibani club asigi president Josep Maria Bartomeu mamang thada thajadabagi vote logdringagi mangoinana resign tawkhraba matung anoba president ki candidate oina Victor Font thorokli haukiba matam khara asida Messi gi mathakta Spanish tax authority na fine oina euro million ani pigadabani natragana tha kunga mathoi jail da laigadabani haiba wafam taksilakli masagi chahi kunthra ga humdoi suraba footballer asina mahakna club asidagi tanba euro million 4.2 gi pifam thokpa tax ki chang yauna pi de haina tax official singna maral siri asigumba chanaina ba kayagi marakta Barcelona gi asoiba khudingmaki taisinpham mangondo oirakpa asida masada sokthaba phawre haina Messi na phongdokli